ꯃꯔꯛꯇꯗ Diamond Radio की पुंगनिंग के वारोल थोरो मस्सी की दमकता भी रिव्यू सिंग मैं आप पुनः पुज जेम्स सेगुर जमना तराम नोकचरी लोना ने कोक नोना खुरुम जरी मस्सी की मियाम की पुंगनिंग के वारोल थोरो मस्सी हान मदा हाउस फावु की मरो ये बा हेडलाइंस करा पंजरा बदा ट्रैफिकिंग दगी कल हो रबा अंगांग तरा ngarang Imphal yoro khre haiba sin mahi masing tambagi dama yum dagi pukhraga angang sing che trafficking gi uramba du mari leina basigi masigi child welfare gi ri tonga tonga ma kya na masigi child line gi hai tare madu mari leina basingna mama mapa da sina khre haiba wa form simani aduga irang thong gi machak sing yorok tu na nongna pan khatna na ba madu sem sa ba hau khre haiba irang thong hau ki ba numit kharani dagi aduga Kudong chada dunu leirak padug madugi pochai pangkhat pa hokre haibo wafam sima aduga corona gi oina ani ama positive oibada ani leikhidre chani yankhai positive oire ngarang phawgi khwaidi update oibada aduga UNLF ki yankhai taruk suba mapok kumon go mari leina na central committee ni gai phamangon pirakli haibo wafam sima palli aduga Professor Pandena Delhi High Court ta torokpa case ki wail ngasi sathargani haiba aduga Assam ki CM oiramba Tarun Gogoi ngarang lekhidre Amromda Suraj Kumar Nomaina kaptuna hat khibeda loktuna bani haiba molekul gi machanu pi police na fare haiba sine do molekul father basu machanu pi fare haiba wafam sima su yauri masina khoi huji huji ki mang da tariba headline singi manungda amani aduga ayamba pausi singda hariba sing simaroina loina manare aduga Kerala ki home da thamamba angang tara imphal da purakre haiba si tongan ba pausi gi su yauri aduga police ta attack to buda chenaba ama amadi mi ahum drug ka konana fare haiba wafam sini masini hauji fawgi maroiba mokoi gi mang da tariba sing aduga amana covid nabada manam amadi mahau fawdaba madugi masigumogi laiwong si satharak ba taragadi covid narambadagi hariba laiwong si lakpa mi dudi COVID na siraroi haiba anauba masi makhange haiba study amagi report na hairi and masi sumi am khangmi na si COVID na araba masasi COVID na araga pharak mi si khoi mahau khangde samna harba da laihau to bami na khoi gi chaba thakpa da mahau khangda ba maina masi mahau amadi manam khangde adurgadi hairi ba mi du khoi gi laibak thiba sigada ba hai tare madu gi stage dagi madu ngak thuklabani haiba wafam si masi yar Masini ngasigi tonga tonga headline singi mayam na maroi ba khoi mangda tari ba se duga ngarang wangjing tekcham lekai da khoi gi test to bada nupi ama positive oi haraga nupi du masana amuk tongan ma mafam da chalaga test to jaru bada negative oi re haiba ngasigi report sa Diamond Radio da masa amula pirami duga hariba marang ngarang khoi gi test to biri badu lengang na madu satharaga toriba mong du karamai to bujanu ngarang na positive oina mayamang dai bu khongoi naraga ngasi aini saji test to joru matum na mafam test ani rak tore adu negative oina haibo wafam silai kadai phawu chumino masi matang si sumayamna anyway mayam gi poning loksing oina namagi dam hojik ekoi gi number 9077 282001 da call to biroktuna dong gi poning gi warol phongdok pibe yagani ekoi gi number 9077 282001 Hello, Mingoma Delay from Highview. I Kapaman Kadi, Kumar. Highview Kari happening. Now, the COVID Kimatanda Akiva Popa, Amatal in Adre. Saruji Lila Sanaba, how we are. Maki the Sanabe Wapam de Latri, I say no, my Toboga di Karatare, the Yamkana tree. अखोई जो अकी बदे लई मरम दी लीला दुना लू दी हाई थारे सो खुदोंग थी बदो कोई द पगलक पर नारक पर तोर दी खुदोंग चारोई दोरिमनी एनीवे हाबी ओसिना लोई बिरबरा तई करे करे हाबी निगो लई बिरी सारा अखोई नारगे निंगुदी सारो लीला थारजु मार्क्स अमा ओक्तिरगा आउ जिंग बाबोक जो मार्क्स अमा ओक्तिरगा लीला जेंबा खानबीबा हौबो जान बगी ममदा पामजाबा हाइता यमिनसी अदो कोइना हारुबदी आबनाते दुगा थागचरी हाबिरकपा असगिदमा दुगा मथंगी कॉलर मदम खुदोंग चाबा मो पिजरी अखोगी नंबर 9077282001
ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯆꯔꯥꯡꯄꯥꯠꯇꯒꯤ ꯇꯝꯄꯥꯛ ꯂꯩꯃꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯇꯝꯕꯥꯂꯩꯃ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ ꯇꯦꯁ ꯇꯧꯕꯗ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯍꯟꯈꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯛꯇꯦꯅ ꯍꯥꯏꯕꯤꯔꯤꯕ ꯁꯥꯔꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ COVID-19 ꯇꯦꯁ ꯇꯧꯕꯁꯤ ꯇꯦꯁ ꯇꯧꯔꯁꯨ ꯄꯛꯑꯁꯨ ꯂꯥꯏꯌꯦꯡꯕꯤꯗꯧ ꯅꯠꯇꯕꯅꯤꯅ ꯑꯃ ꯇꯥꯔꯦꯅ ꯊꯣꯛꯂꯛꯇ꯭ꯔꯕ꯭ꯔꯥꯅ ꯑꯩꯁꯦ ꯈꯟꯖꯩꯅ ꯍꯥꯏꯖꯒꯦ ꯇꯧꯔꯦ ꯃꯌꯥꯝ ꯀꯩꯅꯣꯁꯤꯡꯁꯤꯗ ꯇꯦꯁ ꯇꯧꯗ꯭ꯔꯁꯨ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯤꯕ ꯍꯣꯏ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯕꯁꯤ ꯃꯁꯤ ꯂꯥꯏꯅꯥꯗꯨ ꯅꯥꯔꯗꯤ ꯃꯥꯁꯨ ꯁꯤꯗꯣꯏꯅꯤ ꯁꯤꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯁꯤꯍꯧꯗ꯭ꯔꯒꯁꯨ ꯃꯥꯅ ꯑꯃꯨꯛ ꯁꯟꯗꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯊꯪ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ 1953 ꯌꯧꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈꯤꯗꯅ ꯁꯥꯔ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯑꯃꯨꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯑꯗꯩ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯗꯣꯛꯇꯔꯁꯤꯡꯅ ꯐꯖꯅ ꯌꯦꯡꯕꯤꯗꯕꯒꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕ ꯑꯩꯈꯣꯏ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯣꯏꯕ ꯖꯥꯠꯂꯥꯅ ꯆꯤꯡꯅꯖꯕ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯂꯩꯃ ꯑꯗꯨꯒꯤ ꯑꯃꯒꯤ ꯋꯥꯗꯤ ꯑꯁꯦꯡꯕꯗꯤ ꯁꯤꯅꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯦꯛꯖꯦꯛꯂꯤ ꯍꯥꯏꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯃꯤ ꯑꯃꯗ ꯃꯥꯟꯅꯗꯦ ꯈꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯦꯁꯄꯨ ꯇꯧꯔꯨꯔꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯛꯑꯗꯧꯅꯤ ꯍꯥꯏꯅ ꯀꯤꯕꯒꯤ ꯑꯃ ꯑꯅꯤꯁꯨꯕꯗ ꯑꯩꯗꯤ ꯂꯧꯁꯤꯡ ꯂꯣꯏꯗ꯭ꯔꯤ ꯃꯗꯨꯗ ꯑꯩꯅ ꯇꯦꯁ ꯇꯧꯗꯅ ꯌꯥꯎꯔꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯣꯏꯅ ꯐꯥꯔ ꯄꯨꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯨꯡꯗ ꯃꯗꯨꯅ ꯈꯨꯗꯣꯡ ꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯃꯗꯨꯗ ꯇꯦꯁ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤꯁꯤ ꯑꯃꯨꯛꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏ ꯑꯗꯨꯅ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯃꯊꯪ ꯁꯤꯒꯨꯝꯕ ꯃꯔꯝ ꯃꯆꯥ ꯀꯌꯥ ꯂꯩꯕꯖꯥꯠꯅꯤ ꯈꯔ ꯑꯃꯅ ꯑꯁ ꯀꯩꯁꯨ ꯀꯥꯟꯅꯄꯣꯟꯇꯦ ꯂꯩꯄꯣꯟꯇꯦ ꯇꯦꯁ ꯇꯧꯔꯗꯤ ꯍꯦꯛꯇ ꯑꯣꯏ ꯍꯥꯏꯕꯖꯥꯠꯅꯤ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯦꯅꯤꯋꯦ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯔꯝꯁꯤꯅꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯤ ꯌꯥꯝꯃꯤ ꯋꯥꯈꯜ ꯌꯥꯝꯃꯤ ꯑꯅꯤꯡꯕ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯗꯤ ꯐꯗꯤ ꯐꯩ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯍꯧꯖꯤꯛꯇꯤ ꯇꯦꯁ ꯇꯧꯔꯨꯕꯁꯨ ꯃꯁꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯃꯁꯥꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏꯕꯅꯤ ꯁꯪꯒꯣꯏꯗꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯑꯦꯅꯤꯋꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯅ ꯅꯥꯕ ꯑꯅꯥꯕꯁꯤꯡ ꯗꯥꯏꯕꯤꯇꯤꯁ BP ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯂꯥꯏꯅꯥ ꯂꯩꯕ ꯀꯤꯗꯅꯤ ꯗꯤꯖꯤꯁ ꯂꯩꯕ ꯍꯥꯔꯠ ꯗꯤꯖꯤꯁ ꯂꯩꯕꯁꯤꯡꯅ ꯅꯥꯕ ꯇꯥꯔꯒꯗꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯂꯧꯅꯔꯛꯇꯅ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯂꯩꯕ ꯃꯤꯗꯣ ꯃꯗꯨꯗꯗꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏ ꯃꯁꯤꯃꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯁꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯩꯁꯥꯡꯂꯦꯝꯗꯒꯤ ꯏꯃꯥꯅꯦ ꯏꯃꯥ ꯃꯆꯥꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯌꯨ ꯔꯦꯗꯤꯑꯣꯗꯣ ꯊꯝꯕꯤꯔꯝꯃꯣ ꯏꯁꯥ ꯊꯣꯛꯄꯤꯔꯛꯑꯣ ꯔꯦꯗꯤꯑꯣ ꯊꯝꯕꯤꯔꯝꯃꯣ ꯏꯁꯥ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯌꯨ ꯑꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯒ ꯃꯣꯏ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕꯗ ꯑꯃꯨꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠ 10ꯒ 8 ꯁꯨꯕꯗ ꯑꯃꯨꯛ ꯇꯦꯁ ꯇꯧꯋꯦ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏ ꯑꯗꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯃꯨꯛ ꯇꯧꯕ ꯆꯠꯂꯤ ꯑꯗꯣ ꯐꯤꯖꯟꯗꯤ ꯄꯤꯗ꯭ꯔꯤ ꯃꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯚꯣꯠꯀꯤ ꯃꯇꯥꯡꯗ ꯊꯣꯛꯅꯕꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯝ ꯏꯃꯥꯅ ꯈꯪꯗ ꯁꯨꯝ ꯍꯪꯅꯤꯡꯕꯅꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯃꯨꯡꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯑꯇꯩ ꯅꯥꯗꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯄꯣꯖꯤꯇꯤꯚ ꯂꯩꯕ ꯃꯁꯦꯟ ꯀꯔꯤ ꯍꯥꯏꯕꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡꯁꯦ ꯂꯩꯕꯗ ꯌꯥꯗꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯋꯥꯍꯪꯁꯤ ꯃꯥꯒꯤꯁꯦ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯕꯗꯒꯤ ꯊꯣꯛꯂꯛꯑꯦꯗꯅ ꯊꯣꯛꯂꯛꯑꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯂꯩꯔꯦ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯦ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯁꯣꯝꯗ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯍꯣꯝ ꯀꯣꯟꯇꯥꯛ ꯇꯧꯗꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯂꯩꯖꯕꯅꯤ ꯆꯥꯕ ꯊꯛꯄ ꯑꯃ ꯃꯥꯒꯤ ꯇꯧꯗꯅ ꯆꯥ ꯂꯩꯖꯕꯅꯤ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯍꯟꯗꯛ ꯑꯦꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯥꯡꯕꯨ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯗꯨꯝꯇꯒ ꯍꯪꯅꯤꯡꯕꯅꯤꯗ ꯏꯃꯥꯒꯤ ꯋꯥꯍꯪꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯏꯃꯥ ꯑꯃ ꯑꯣꯏꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯦ ꯌꯨꯝꯗ ꯂꯩꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯦ ꯊꯣꯛꯂꯛꯑꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯏꯃꯥꯒꯤꯗꯣ ꯑꯗꯣ ꯑꯦꯅꯤꯋꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯃ ꯑꯣꯏꯔꯣ
positive tawbada hoi sometimes error leiba yadaba yawbase adum yawrongani adubu positive taw oire na haibado mafam amada test tawba khakta natan hojikti hospital khudimakta su khudong chaba leire amada positive oi haibado thajadaba taragadi atopa mafam amada isana positive test taw thokpi bi kaiso kaide gari amagi maningda van da kari haitare fajana tongbiraga amani imungi mina thawbiraga tongiबदो मांगद अखोगी प्लास्टिक क मखनबिरगा भेन द फजना पूरा योमसन मार्क्स उप पूरा चपद कैसो कायदे से गाड़ी मचा अमदा मी अनि लाए इमुंगे मी अनि गाड़ी द तोमिनर लाए मार्क्स अदम उपगा अदुगा अमदि पॉजिटिव ओइबा अदुगा गाड़ी थौरिबदुदि पॉजिटिव ओइदबा थौरगा अदम लाकपद मो एनी दो टेस्ट तौबदा अमदुदि पॉजिटिव ओइरमी गाड़ी थौबदुदि अदम नेगेटिव ओइरमी अदुगा मयुमदा अदम चटखिबा मागी मयुमदा चलगा संगोइदा क्वारंटाइन तौर लैबा नुमि 30 हेलकांदा नेगेटिव ओइरई अदम फबा यावी लाइना से हेक्तम अखोइगा गाड़ी तोमिनर हेत लाननी हाइबे वाफम लेते अदुना ला लोइदोबगी मरम से करिनो हाइ कांदा मार्क्स उपसे यामरोइबा मरोइना अनाबा मीदो मासो मार्क्स उपिबा अदुगा अखोइगी नादबा मीदो सु मार्क्स उपिबा अदुना मार्क्स सिना चौबा हिदाक अमनी अदुगा खुद सा सेंगना हाबा सापोन सिजनबा सैनिटाइजर सिजनबा से मसिसु यामना फै अदुगा हौजिके हाइबिरिबदुदि टेस्ट तौबगी मतंगदा अमुक्सु पॉजिटिव ओइ अमुक्सु पॉजिटिव ओइ हाइबनी अदुना इमाग वाफम दो इना कितंग लोक्सनजबदि ngамद्रे अदुबो थागचरी हाइबिरकपसिगिदमक हौजिक अंगक अंगक प तोंगा तोंगा कया थोरकली ngasisu dum khangbi dum chani ge yankhaini leiramise ngarang su dum chani heli dum samai sum nungti gi helaga leira agadi aikhoi nongmadi akhoi gi su saruk thunga kane ba soidana aduna masi chection da ba yadaba aduna February fawu manung da di vaccine potoruk pe heba thajaba lei adubu madu not exactly aseng madi khangbu ngamdri hello ming amadi lei from haibiu dum lai bang kai le ba binarani binarani haibiu kari habiningi ngahan kale na story jile na nange gi wai na ama thar ko do ado ma kha thara ro ito kari thare aba nange igi niksi wari habaduro madu bisanta gi wari loyumba haiba wari du nongma leitabadagi wari du mana thabiramani aduga wari du yam parak taba tanja ma haitare part 1 thajalama 2 di thabiram dramale aduna madu numidang taba singna मधुगी कनो नुंगाई तब हाइबिरे दो मरक्की मरक सरक सिबदे सोइदना मधु थाहनजरक न बोहन जगे सी ओबिरंगनी को अदो अतै करी लेबिरी सिन लोबिरब्रा लोइला थागचरी अदना तंगामिनसी नंगे इगी नुंसी वारी अदुगा नि सुब सरुक सोइदना मकी खुदोल तमजना बोहन जरके ngasi khoi season ari bana 9077 282 hello Ming amadi lei from haibiu Lapopatera degi nongsa haibiu nongsa kari haibeningi koi gi handaki by election sita ko pongoi kendra gi ta COVID-19 ki test of the positive mayam mo yin su haibiu ko aina ko ai de nungai yedri sina ko usi saka da base to saka da sai ba hegadra chaka da di sai biranu ado haibiu chumna haibiu ado koi gi rajniti ki oiba posita di ko vote card ga na thabandi mayam chongre ko hoi adu gi mu thaban chongi de sandoi sina kya moiram ga dei ko yam chomja ni chinau na haibiri do adu yam chomwa pam haibiu atai kari kari haibiu adu da ai nang kwai da gi nungai je sina ko handak si apai lekai de su ko BP sok so ena puraga phai corona test aurabra na har kanda test audri har kanda adu da di akoi hospital ni yeng biar ro ena mo haibi ko adegi de mo atopo hospital na matang butang har kanda akoi ji ko chen chelang yang waji ko madai madu ki test aur lo ro matung sida kamai to ga kanda positive oi re hai ko adu de ma positive oi ramni na लेरिबा फैमिली सी पॉजिटिव ओइरबर न कोइ लेकाइ देगे सु टेस्ट औ कान दि ओइना नेगेटिव मत ओइ बाइ तारे अदु प्रजा क्वाइदगी अपंग बय खोइ किना मछिगी मतंग सि करी वखन नो कोइ न ओइ गिरु पोसे yam chumi moirang da su imung manung ma positive oibada imung loina imung dugi mi hai tare ngota chita da na positive oiram balerem aduga na handagi som leimina ba khoi gi imung da leimina ba fadi sapon ponba cha ba thakpa ising thangmina na chamina na leisida
ama positive oiraga imungduda atay leiribasingdo amatta lanadabay wani positive oidabay wani sisu adum angakpa amani maza leiriba wafumse aduga domna haibikri koigi praja miyamdi akhangba aheba miyam lei akhangba aheba singna masa masagi soktana namagi damakta magi khak control toroga leiba yawi kanagumana khangjadabanina ya torakanda khutta lupa tara paiba kanda mado harauduna ban chongba leiba hore ngalegadi tara du leitragadi kaptoini ko nungda wairamda aduna asingmana singbagi areibagi haitare aduna haraugi wari maning singba yai ngalingai gi matamda thabak inkhang surga ningtham thagi manungda magi makonda tin sing aduna chana thakna bodo paisala thami harau hariba uchek sina tin jina atai matamda thabak su haude ningtham thagi matamda chaningai leitadar khap chonga leido adumai toba praja mayam jam lei khoi raktasu adum gyandi taba manba aduna harau kumaida amagi tongan bo wafam lekhra khan si thabal chonge gumba bot karena hoji luraba covid 19 sida khutta paina thaban chongmudu dikedo wei lana roidino aduna lana ningai machak oi aduna mina makhada comment irakpado khoi pangamde tangamde harauba haibadudi phongdokadabani harauba phongdokpagi makhan kaya marum le aduba luraba talak sida prithvi gi oina landarakliba laina sibu singnabaga loinana praja miyamna madugi tawkhibado madugi faldi arembadi amatta oiroi aina tawbana ina fangani mina tawbana mina fangani haibadini aduna yam cheksaningai oi akhoi praja sing aduna ahal laman sing da maro ina chronic oirba chahi humpu manga gi dadi makhoidan lanara abadi macha masu pakhang oiba sing mau oiba sing adu leisabi masa sing do laina to pusalaga moidi kaisu tawroroi yum du da leiriba mama mapa ahal laman du di sirani aduni khudong chadaba se yam lei aduna khoi gyan tapam thoi yamna section bam thoi aduna laina se hojik local transmission da 18,000 yorabani manipur do hoji yamna lurabani haitare so tanjasi yamna khoi gi lising amag chani pa hello minga ma telefon haibiu ha minga ma telefon haibiu tin tha marung ban ne ba au kari ming kau bi bano mar thama mi ko we au kari haibi ningi o hantang mai pak ka ku ni ado kari haibi ningi tayai mo do yam wai ba do makha ka thar dum phajana dum taw biro bot hai ge taw bun ja handak mai pa pa kangbu ni ai kai haibi no o bot mai pa khidra bo kang kon dore bot ai di bot ni kai su lei ponte da amagi ko mayam ayabana yadaba adu yam nungai jare tayai sit makha sa thabiro haibi bra au aduma tumba yadre dum sa leiraba yam nungai jai tabiu sina loi birabro atopa kari haibi ningi signing badi me am jame uloi challaga थागचरी थौरमसे सरो गाबिरक बसिगिदमा मथंगी कोलर मदमु खुदोंग साबा पिजरे हेलो मिंगम दे लाइफम हाइबियो हेलो मिंगा लाइफमगा संबुमी सो हाइबियो करे हाबिनि तमो हजिकसे अखोई नातोन मनम फाव लोकी याम तौबदो आइसु तौवेबको हौजिकसे मनम कनो तौबिब्रा चाबद महाउदी खंबिब्रा महाउसे खंगदब अदुगा कनो ताइजगे इसिंग थकपदे याम थुमब्रा इसिंग जे थकपदा इसिंग थकपदा थुमदेदा थुमदेबको यस माने हाइ ngarang se anauba report amana study gi report am sma hai ising thakpada thumaba aduga pochai se manam khangdraba aduga ahauba chabada hautraba haidi mahau khangdabado khoi lai hau tor kan mahau khangdabado adugi phibam do leraga di madu lai hau toringe gi manungda yamna togali mase corona khaktagi natana aikoi gi lai hau torurga chinji khaba chinji khui keno ma charu badong khari torga leiba tin kangba mahau phawdaba manam phawdaba se khoi lai hau pharak pada togali adu mai tawdana corona gi sisu adugi stage du tawtarga di hairi bado
कोरोना नदी मरम ओइदना मा लंग्स देदा अखोगी रेस्पिरेटरी सिस्टम द सोर होनबगी सिदेदा अदगिदी हार्ट ते अटैक तौरगा लेहंदबा खुदोंग चाहंदबदो अदु तौररोय हाइबदी मा कोरोना न सीररोय सिनी अखोगी अनौब स्टडी मन ngarang report फोंगबनी हारिबा रिपोर्ट से सनाले पाकी पाउसी दसु यावबनी हारिबसे मसिनी अदो अदोमना दुमाई खनबिरिदो हाना पॉजिटिव ओइखिबा लेब्रा लोक खतंग तौखिबरा करिनो करि फाउबिबनो लोक से लाइहौ खरा तौरमगा अदुम फगिबा राउली चावदी फगरेबा ओके अतै अतै चथोकपा खोतोकपा आइदी मपालमदा चलुबा नत्रगा अतै अतै मी लोइनरुबा तिनरुबा लोहोंग खोंदोंग यावबा खोतपा मी पुनबा यावबा यावबिरुब्रो अदुदी होय दुकान लेने पलेंदा पलेंदा लेने में दुकान मी दि खर थेंगनगरेबा थेंगनबा हाइजे अइगदी थोइना पाक मीजे लोइना देबा सुम दुकान की सिनबगी केगा सुम लेयेबा ओके अदो होजिकति लाइहौसि लेखिद्रब्रा लाइहौदी लेत्रे ओके अदुदी चम चम सुम लाइहौ ओरमसु याय अदुगा कोरोना सिदि खोइना हाइबम लेय समाइना अखोइदा अदुम नारामबा कोरोना से नारामगा आइदी खंगहौद्रबा कोरोना जे अदुम चतखरबा सिसु अदुम यावे हाइरि मरमदि कइनोदा आई टेस्ट तौरुदबनिना अदु याम अंगक स्टडी रिपोर्ट याम लाई अदना अदोंगिदो होजिक चिन खाबा खोटपा महौ खंगदबदि तौरिबा खाबदी खाद्रे अदो ngarang nahandadi khajikti नोमदा मंगा तरुलक गुंबा हाइतारे मनमजे अमुमुतंगदी फावरेबा अतैदि मनमजे थोइन फावदबा मनम फावदे जे करिदा टेस्ट तौबिरिनो मनम नंबर पोट अमा थांखले येंगिब्रा नता परफ्यूम गुंबा मनम नम येंबिरिब्रा लोय येंगे परफ्यूम जु येंगे अदो नमदबा मनम नमदबा अदनी बदोंगी से अदम लुदी लुजानी लुबाई से अदो टेस्ट कुमदी तौबिरुब्रो हाइदि आई जे लेब्रा लेतबरा पॉजिटिव नेगेटिव ओय हाइबा कोटबा मदु टेस्ट ति तौबिरुदे एनीवे मधु सुम येंथोकपदी याय मरमदि कसुदि काइदि अदुगी स्टेज तो लेरगदी इसम चंबो रमसु याय लोक ओरमसु याय को अदु मधुमंग हेक्ता हाइबु वा लेते बट आइसु डॉक्टर मन नते आइना हाइजरिसे स्टडी की रिपोर्ट मयाम दुनी मरमदि कोई पब्लिक न वहांग मयाम हंगकनी पब्लिक तसिगुम वा लाकनी हाइबसे खोइ सो खोइ याम तपसली तासली खोमजली डॉक्टर सिंग वारी सानै टेस्ट तौरिबे सिंग अदु मधु मयाम से खोइ कांदा पब्लिक त मधुगी अवेयरनेस म पिनबगी दम खोइ दिल्ली दगी अखोइ मधु वेबिनार तवी ngarang मक्तदा अयुक तो खोइ वेबिनार पुंग अमगु मखाइ हेना तवी मधुगुम त खोइ लोइन याउजर कांदा प्रजादा समाइन हाइगदबनी सी तौगदबनी समाइन लेडी सिगी सिम्टोम लेडी समाइन तौगदबनी हाइबजे सो अखोइगी अवेयरनेस मगी मनुंगदनी लेडीसे अदु थागचरी इचनाउ याम पाखपिबदि तौबिरुनु बट अदुबु यामना थमोइ सेंगना लेननबगी दमकदा टेस्ट मचामदि तौथोनिंगी अदुगा अखोइगी वांजिंगी कोडोंपोपिगी सु टेस्ट तौबा यारे अदुगा हॉस्पिटल अमदा चला तौरसु याय हुजिकानि लोइना फैसिलिटी लेरे हाइतरे हॉस्पिटल अम चलगदि लुपा लिसिंग अमगा चनिपान स्वाइबु मनुंग दोरमनी अदु टेस्ट अमतंगि तौथोकपेरगा ग्यान ताना लेबिरदि याम नुंगाइनि खले मोतदि अदुगा पाउसे मुक तंबिरदि याम नुंगाइनि होय अदो तम करोंदा हाइजौगी होय सी नारिजे सुमाना मनम फाउदबजे आई खतराना खलमने दो आई खतोरमद्रेबा इमानबजु याम अदुबाना तौब याम यावेबो अदु लोदी लोई मरमदी मनम फारुक्तबसि लोक तोरिंग मनुंगदा मनम फाउदबजु दुम यावेबा इचम चमना फीवर तौबदा सुम तौवेबा अदु एनीवे महाउदसु महाउ खंगदबा समना हारबदा चिनी चाबदा चिनी दु थुमद्रबा अदुरगदि पोतु खर मरी लेबनिना कोइना मदु कोइना भावना सागरबा कॉमन सेंस ता लेदोक सरुकबुदि टेस्ट अमतंग तौथोगदि को मदु खंगतोग लोरे बस अदगी खंगगसु आई होरेंदगी कादु संगोइदु फजना सेंगदो वाइ तेथोक पिरो फमुंग हम थारनि गैस स्टोव हम थमनी कुकर थमनी आई थंद ngौरगा थोंगा चारा फिरोन गादु थंद सुरगा 10 days खक्तंग लेरे लोरे 10 days की मतुंग देदि बस अदुम मांगर दौनी अदुमाइन हाइतारे को नो चेक्से लौद्रदि रेस्पिरेटरी सोर होनबा खोटबा नुंगाइरक्तदि दुम लुइबा अदुना एनीवे स्टडी अमनदि मनम फारोक्त्रबा अदुगा महौ खंगक्त्रदि लैना अदुदगी फरअबनी मादु सिररोय ngasi study di yawbani karida ngasi sana lepa ki pauchi di yengbiu ahan male mai da si yawbani thagachari thorom se saruga birok se gi dama aduga isagi aning ba pamam phongdok piba then aduga yengbiu marak sida khoi gi ginger haitare khoi gi sing gumba lolaga khara thakpiu namangkha mahi phutlaga adugi steam tawbdo khara su tawbiu madusu dum home gi remedy haitare mase dum kana bani ngasi phawbagi meyam yam tamnung no ba singi manung damani haitare hello ming amadi leifam haibiu hello sir ai ni sina lamaido haibiu se manipuri test ko ge muk noragana negative oba muk to gana positive oiba ni ko to ni anna singa de bangam na ma ko to ya kan center de to test ko ya man ide to test ko to ga kari de ki mo ge ti ni san de ki ni ra di
ꯇꯦꯁꯇꯤ ꯀꯤꯠꯇ ꯆꯪꯉꯤꯔꯥ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕꯁꯦ ꯅꯄꯨꯟꯁꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕ꯭ꯂꯤꯛꯇ ꯍꯣꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯇꯦꯁꯇꯤꯡꯁꯦ ꯀꯃꯥꯏꯅ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯕꯗ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯇꯦꯁ ꯇꯧꯏ ꯈꯨꯠꯁꯤꯅ ꯑꯃꯗ ꯗꯦꯜꯂꯤꯗ ꯆꯦꯟꯅꯥꯏꯗ ꯑꯃꯗ ꯈꯔ ꯃꯦꯇ꯭ꯔꯣ ꯁꯤꯇꯤ ꯑꯣꯏꯕ ꯈꯨꯇꯧꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯈꯨꯇꯧꯁꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ ꯌꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯅ ꯃꯤꯠ ꯇꯥꯅ ꯀꯗꯥꯏꯐꯥꯎ ꯆꯤꯡꯃꯤꯒꯦ 100% ꯇꯦꯁꯇꯤꯡꯁꯦ ꯃꯥꯏ ꯄꯥꯕ꯭ꯔꯥ ꯇꯧꯔꯤꯕ ꯆꯥꯡꯁꯦ ꯀꯗꯥꯏꯐꯥꯎ ꯆꯤꯡꯉꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯐꯖꯅ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯆꯤꯡꯅꯕꯗ ꯆꯤꯡꯒꯗꯕ ꯃꯤꯌꯥꯝꯅ ꯆꯤꯡ ꯇꯧꯕꯁꯦ ꯆꯤꯡꯗ ꯇꯥꯔꯒꯗꯤ ꯂꯥꯁꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯄꯣꯄꯨꯂꯦꯁꯟꯁꯦ ꯂꯣꯏꯅꯃꯛ ꯄꯣꯖꯤꯇꯤꯚ ꯐꯤꯕꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯤꯡꯅꯕꯗꯒꯤ ꯇꯧꯗꯕꯅ ꯁꯨꯝ ꯅꯝꯈꯠꯂꯛꯇꯅ ꯍꯥꯏꯇꯥꯔꯦ ꯆꯤꯡꯅꯕꯗꯤ ꯌꯣꯟꯕꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯉꯔꯥꯡ ꯇꯤꯝ ꯊꯨꯡꯕ ꯍꯧꯔꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ 19,990 ꯌꯧꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯥꯏꯁꯤ ꯃꯄꯥꯟꯗ ꯆꯠꯂꯨꯗꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯕꯗ ꯃꯤ 53,000ꯅꯦꯕ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯏꯁꯤ ꯑꯗꯨꯅ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯃꯅꯁꯨ ꯑꯃ ꯍꯥꯏꯔꯤ ꯑꯃꯅꯁꯨ ꯑꯃ ꯍꯥꯏꯔꯤ ꯇꯦꯁ ꯇꯧꯔꯨꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯅꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔ ꯁꯣꯝꯗ ꯇꯦꯁ ꯇꯧꯔꯨꯕꯅ ꯑꯃꯨꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯁꯜꯂꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯤꯔꯝꯃꯤ ꯃꯧ ꯑꯃ ꯑꯗ ꯃꯥꯁꯤ ꯉꯔꯥꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯀꯛꯆꯤꯡꯗ ꯆꯠꯂꯒ ꯉꯁꯤ ꯇꯦꯁ ꯇꯧꯔꯨꯕꯗꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏ ꯁꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯃꯥꯏꯅꯁꯨ ꯋꯥꯐꯝꯁꯤꯃ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯇꯦꯁ ꯇꯧꯔꯤꯕꯁꯤꯡꯁꯦ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯃꯗꯨ ꯊꯥꯖꯗꯕꯒꯤꯔ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯇꯤꯝꯁꯤꯅ ꯌꯦꯡꯉꯀꯥꯟꯗ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯉꯩꯁꯤꯗꯩꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯐꯩꯅ ꯆꯠꯈꯤꯕꯗꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯐꯔ ꯆꯠꯈ꯭ꯔ ꯖꯥꯠꯂꯥ ꯃꯗꯨꯒ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯋꯥꯍꯪꯁꯨ ꯍꯪꯕꯤꯔꯛꯏ ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯀꯔꯤꯒꯤꯅೋ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯑꯒ ꯌꯦꯡꯈꯠꯂꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯩꯇꯕ꯭ꯔꯥ ꯇꯦꯁ ꯇꯧꯕ ꯍꯩꯇꯕ ꯂꯩꯕ꯭ꯔꯥꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯗꯁꯨ ꯋꯥꯍꯪꯁꯨ ꯑꯩꯒꯤꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯕꯠ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯑꯒ ꯌꯦꯡꯁꯜꯂꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯃꯗꯨꯒꯤ ꯔꯤꯖꯜꯠ ꯀꯔꯤ ꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯈꯪꯉꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯏꯆꯤꯟꯅꯥꯎ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯇꯦꯁ ꯇꯧꯕꯤꯔꯤꯕ ꯂꯦꯕꯀꯤ ꯂꯩꯔꯤꯕ ꯑꯦꯁꯤꯁꯇꯦꯟꯁꯤꯡ ꯃꯌꯥꯝꯁꯦ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯏꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯣ ꯑꯅꯥꯕꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯪꯂꯩꯗ ꯂꯩ ꯍꯥꯏꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅ ꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯖꯦꯅꯤꯡꯂꯥ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯣꯂꯦꯀꯨꯟꯗꯣ ꯐꯥꯔꯦꯅ ꯐꯦꯁꯕꯨꯛ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯌꯦꯁ ꯐꯣꯇꯣ ꯌꯥꯎꯔ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯇꯧꯔꯒ ꯑꯗꯨ ꯈꯛꯇ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯥꯡꯃꯩꯕꯟꯗꯩ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯊꯧꯔꯝ ꯁꯥꯔ ꯁꯟꯊꯣꯛꯏꯉꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯦ ꯃꯌꯥꯝꯕꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦꯕꯀꯣ ꯃꯌꯥꯝꯕꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕꯁꯦ ꯃꯅꯥꯎꯄꯥꯗꯁꯨ ꯀꯣꯏꯄꯨ ꯄꯨꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯄꯥꯗꯅ ꯍꯧꯖꯤꯛꯀꯤ ꯇꯦꯁ ꯇꯧꯕꯅ ꯄꯨꯔ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥꯗꯅꯤꯀꯣ ꯆꯠꯃꯤꯟꯅꯁꯦ ꯃꯌꯥꯝꯕꯁꯤꯅ ꯑꯣꯏꯔꯝꯕꯒ ꯃꯅꯥꯎꯄꯥꯗꯨ ꯀꯩꯁꯨꯝ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯀꯛꯆꯤꯡꯒꯤ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯅ ꯑꯅꯥꯕ ꯄꯨꯔꯀꯥꯟꯗ ꯑꯁꯣꯝꯒꯤ ꯔꯥꯖꯇ ꯑꯃꯨꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯍꯥꯏꯕ ꯑꯃꯨꯛ ꯃꯣꯏ ꯁꯟꯀꯠꯅꯕꯁꯨ ꯌꯥꯎꯈꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯦꯁ ꯈꯨꯇꯧꯁꯦ ꯃꯥꯒꯤ ꯇꯦꯁ ꯇꯧꯗꯣꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯁꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯕ ꯃꯐꯝꯗꯣ ꯂꯧꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯔ ꯁꯤ ꯃꯌꯥꯝꯅ ꯆꯃꯝꯅꯕꯁꯦ ꯁꯤꯃ ꯑꯣꯏꯖꯔꯦ ꯁꯥꯔ ꯑꯗꯣ ꯑꯩꯒꯤ ꯂꯥꯁ ꯑꯣꯏꯔ ꯑꯩꯒꯤ ꯄꯣꯏꯟꯗꯅꯦ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯃꯆꯥꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥ ꯑꯌꯥꯝꯕ ꯂꯣꯏ ꯉꯝꯅꯔꯦ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯂꯩꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯕ ꯒꯥꯔꯤ ꯃꯆꯥ ꯂꯩꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯈꯨꯡꯒꯪꯁꯤꯗꯗꯤ ꯁꯥꯔ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯣꯝꯗ ꯏꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯌꯥꯔꯒꯗꯤ ꯍꯣꯏ ꯂꯥꯏꯔꯤꯛꯀꯨꯝꯕ ꯂꯩꯕꯤꯌꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕ ꯑꯗꯨꯝꯕ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯂꯝꯕꯤꯗ ꯁꯦꯝꯕꯤꯌꯨ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏ ꯅꯨꯡꯁꯤꯅꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯌꯥꯔꯕ ꯅꯨꯡꯁꯤꯕꯕ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯌꯥꯝ ꯇꯥꯡꯉꯩ ꯃꯇꯝꯗ ꯉꯥꯏꯔꯦ ꯀ꯭ꯋꯥ ꯑꯃꯗ ꯂꯨꯄꯥ 50 ꯄꯤꯑꯅ ꯃꯧ ꯑꯃ ꯃꯆꯤꯟ ꯄꯥꯟꯁꯦ ꯄꯩꯔꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯆꯥꯔ ꯇꯪꯈꯥꯏ ꯑꯃ ꯌꯣꯝꯃꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟꯒꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯐꯪꯗ꯭ꯔꯦ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯥꯒꯤ ꯑꯣꯏꯅ ꯁꯪꯒꯣꯝ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ ꯁꯦꯝ ꯂꯩꯕꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯥꯔꯖꯤ ꯐꯖ ꯐꯖꯕ ꯋꯥꯐꯝ ꯍꯥꯏꯕꯤꯔꯝꯃꯤ
चुमने अदुगा हौजिक मोलेकुल थांगमैबलदगी फारे हाइबा वाफम अमा अदुगा सुरस नोंमैना कापखिबगी अदुगी मतंगदसु हाइबिरे अदुगा टेस्ट तौबदा मचिन मनाव अनि पुन्ना गाड़ीदे चमिनरगा अदम अमानो ओइरगा अमानो ओइद्रे हाइबना चिंगबा क्वागी मतंगदा हाइबिरिबसु सुमनि करी हंगुनी क्वा चादरबदी इंसांगदा थुम थाक्तरे हाइबदुनी अदुना सुम चटपदा क्वा थीबदा किलोमीटर जे अहुम मरी खोंगना चटलेरमी द मौना हांगै परेंग सुम चटपदा क्वा दु मोइदा सुम थीबदा अचुम वाफमनी येरुम अमदा लुपा 10 इंजन पिसलप मचागी पुखम द मचानुपी पुखम दी येरुम अमा अफुट पम हापगी महुता है तरे सो ममागी चक्सा मांगी चक्सा मतुंगी क्वाने थमनै हाइनरि बसिने थागचरी सर अदुगा नुपीगी चिंगी संगला मनम हाइनर मेबिनी हौजिना तलब जर्दागी मनम हारिबनी सो मौ चामा सर्च तौबदा मौ मंगा गुमदी क्वा चारा मोइदरा 10 गुमदी हाइ तरे सो एनीवे अमोरे सिदि मसाने हेन खमुम थोइ अदुगा थिंगबसु थिंगदे मना फाबदी मनादे थिंगी हॉर्टिकल्चर की प्रोडक्ट नि हाइदन पोते दुम योली तांगे हेलो मिंग अमदे लाइफम हाइबियो हेलो समाजी में के देगी प्रमोन हाइबियो करे हाइबिनिंगी पूगा मरी गम सुरे को डायबिटीज दिनावा इसाजे ना हा कनानो नाबिरिसे डायबिटीज नाय हाइबा इसारो ओ अदा कोई कइनो से चेक चटपजे मार्च तक चत्रे है चेक से मार्च तक चत्रेबा अदु कोई आइने येंगी के कंपार्टी प्रेमचंद येंबा प्रेमचंद येंबा डॉक्टर प्रेमचंद मा येंद्रे न हाइरे अदा लमफेन द चतसु कीरबा सारे सोन बजदा अदा कोई गुली हाने इबो गुली दो अदुम जारे द चावदी अदु कैसो कायबदी लेते अदु डायबिटीज की दी इसाना युम द टेस्ट तौनबा किट लेत्रो खोगी एकुचेक कुंबा टेस्ट तौनबा लेबिद्रो युम ददी लेते खोगी इना कइनो मा इना हुपै मचा नुपी मन तमेबा अदु मागी लेये मागी अदु था खुदिंगे न अदुम येंगबदी था खुदिंगी दी कनम थाइजगे था खुदिंगी टेस्ट तौबदुदी ने अदुदी याम कनो तौबिरोय था खुदिंगी येंगदब नते अदुदी युम द लेबे एकुचेक सिदी यारी मखै हप्ता अमदा अनिरक येंबिगदबा नुमित हुमनी कालगा को नुक्तिगी येंबा ngमदि नुक्तिगी येंगो हाइबनी मरमदि ngasi हौजिक एकुचेक न थिनबसे तकना थिनगांदा सुगर चे 100 न लेरें खलोबा अमुक अनादर अमुक टेस्ट तोबियो 110 मुंग लेरक पे अनादर अमुक थिनबियो 96 कान लेरक पे को चेन गनी सुगर गी दे अदुगा चप चाबे एक्यूरेट केनो सुनत्ते अदुना यारिम खैदि मदुगी हौजिकी किट तो लुपा लिसिंग अमगा चामरी चंगा फोंग मनुंगदसु लेबनी अदुम फार्मेसी दसु दुम फंगबनी अमा तौबिरगा स्ट्रिप यांखै चनबदुम लेरगा पिन दुम मसागी यौरकनी अदुगा होजिकांदे सीजन अब युम द टेस्ट तौथोपि बाय तारे कयाम लेगे खोटके जे हप्ता मगी मनुंगदा निरक कुंबा टेस्ट तौथोपिरो अदो हौजिक ngरang नहान टेस्ट तौकिबदा कयाम लेबिगे इसादा सुगर कइनो तक्चा मांगदनने चामा लेबा हौजिके नेमजे am नेमे अदुगा तक्चा मतुंगना चामागा यांखै अदु चपचा मतुंग सि पुंग अनि चपचाना लेरगा ओनबिब्रो हा चक्चा मतुंग ओनबसे पुंग कया लेर ओनबिगे चक्चा मतुंग पुंग अनि लेरगा ओलेबा ओके अदुते तुम नॉर्मल की चांगनी अदुगी चांग दो लेबिरदी अदु हिदाक कुली तुम साबियो aina ni na kano si adu leiraga di guli si charagum sida tu osida sin no adu khanbiru no adu leiradi ana guli du chadra kan mu yengbiu hengalaga leigineba guli chabaduna isa mangani sini adom na khanbidoise mayamna khalisi kaino hai kan bp leire bp guli chara kan da bp leira kan da guli du na side effect orakani khalleba adongi isagi hojik leiriba chahi du da bp su yengbiu karigumba bp guli chabaduna isa guli sokani kidney solakani na khal leirabudi गुली दु चादन मरक तत खिदौ सरपुदी गुली दु चारग सांगने हिंगमने हन फै अदुगा डायबिटिक की याम लुबसे डायबिटिक की गुली चाय बीपी गुली चाय अदुगा आई करिगी किडनी फेल ओइरैनो हाइबो हंगम लाकने मदु करिगिनो हाकंदा कंट्रोल तौदबगी अदुना कंट्रोल तौद्रदी अमना लोनी सो थागचरी आई डॉक्टर मदि नते बट आई सिगी डिजीज मरम दे अमनु खंगी मरम दि कइनो हाकंदा आई मासीना लेखिदे अदुगा दम डॉक्टर कमदि नैना दन खोतन हाइतरे सो अखोइदि फैमिली गी मसे अनाबसे हाइतरे अखोइ गॉड गिफ्ट कइनो ने हाइतरे अखोइगी पुरा इमा हागी कांगुगी अदुना मसी यामना कंट्रोल तौबिगदबनी तंगाइ फदना अदुगा मरकता हाइतरे डॉक्टर कंसल्ट तौबियु
डॉक्टर मनाक चटपियु अथुब मतमदसु हुजिक्सी वर्ल्ड डायबिटिक डे मरी लेना हाई तारे कोई प्रोग्राम अमसु डायबिटिक की ओइबा डॉक्टर अमसिदा पुजरकपा और कोई प्रोग्राम संदोंना होनजरी मरक्तसु डायमंड रेडियो की हक्सेल की थोरम ताबियु वर्ल्ड डायबिटिक डे नक्सिले मसिग मरी लेना अखोई सोइदनमकी मदुगी डॉक्टर पोरकनबो होनजगे अदुना अखोई थागचरी थोरम से सरुगा बेरको सिगिदमा मथंग मथंग कॉलर अमदबो खुदोंग चाबा पिजरी हेलो मिंग अमदी लेफम हाइबियो गुड मॉर्निंग मिंग अमदी लेफम हाइबियो आई संगाय फम अमा लेकाय दे रफी रफी कई हैपनिंग सा कोविड-19 की सुन लेना लाइचसिदा लखम पमरा अमु तौबस्ता यो जीवान रदोगी सेडेन ग्रुप की खोमबला को खतों तौसे इलाज मतम कितंग दे हनिंगबा अदो हौजिकती हारिबा सिंगसिसु मखोइसु था कया लेपाबनिना डिसेंबर थादगिदी सेंदोय पियु अदगी मरुप तौरिबा सिंगसु मरुप हाइबगी वाफमसि लांगनारी कनाना करी हाइनरकदोरिबनो मयाम यानरदी कैसु कायबा लेते हाइतारे थागसरी राफी थोरमसि सरुगा बिरको सगिदा मथंगी कॉलर मद खुदोंग चाबा पिजगे अदुगा मरक्ता कोई कॉलर मनमोहन कुमार सर बीपी शुगर इलेक्ट्रॉनिक ने युमदा येंबसी डॉक्टर ने रिकमेंड ओइते ना तापि अचुमनी डॉक्टर ने रिकमेंड दि ओइदे अदुबो चेक्सिन ननबगिदम येंबदि कैसु कायबा लेते मधुमकना अदुना खोइन डॉक्टर तानबि हाइसे मोन्टू कुमार बट असेंबदी HbA1c ब्लड तगी अखोगी कनो से लौरगा लौरगा येंबिगदबनी अदुगा 6.5 अदुगा 7 फाउगी मनुंगदा लेरदी अदु कंट्रोल तोरेना लौबा यागदोरिबनी अदुना 8 लेरगदी यामना लुगदोरिबनी मरक्सिदा अदुगा अखोगी हेमोग्लोबिन येंथोगदबनी थायराइड येंगदबनी अदु याम लेगरे टेस्ट सिंगसि यामद्रबदा था तरुक फाउगी मनुंगदा मुक्ति टेस्ट तौबिगदबनी अदु डॉक्टर ना येंगरोय हाइराबनीना यामना लुरिसे मोन्टू आई येंद्रे अनाबदु येंबा ngamद्रे ना हाइराबनीना आई येंदना लेबदी यादे अदुना खर खर सेक्शन थरंग लोखतबदी दम कैसु कायबा लेते हाइतारे हेलो मिंगमदि लेफम हाइबियो हेलो साई कनो दगिने याजे अमन फैजले तो हाइबियो करी मिंग हाकौबिबगे करी लमदगिनो ओ आई लांगोन ता थीदै दुनेबा इसागी मिंग करी कौबिबगे आ इसाई लेबम लांगोन ता थी रुनी नेबको हाइबियो करी हाइबिनिंगी कनो नि सागी कोंजी कनो दो यामना एक्सपेक्टेड तया याम नुंगाइजबा होय होय अदु ngarang du ताबदु नंग हौद्रबा इदु ngarang दो इदि तौरिङाइदा ngasi ju makha लाखिगद्रा ना सारा आई पुंदोक चेकपनिदा सोइदना लाकनी असिसु मखा ओ अदु दो यामना सागी सारा मतोमदनेबा सारिबा मयामसेको दो सागी खोंजेनि तागी याम नुंगाइजबा हाइतारे आई जो तंजा ngaइरिबने सादे कोई लांगोन कांगु हुथरकनी डायमंड कोई तसे अन ngaइना लेरिबने कोई हंत खरना को तव लेबिसि ngaइ होय होय खोंटोक चेकपनिदा सार आइदी अमगी जो अकस यावजरोय अमगी जो सारा तव पुनिमक से को याम पेरजबा हाइतारे अदुगी जमसे सारे हम खोंटोक चेकवानिदा थागचरी कैसु कायबा लेते अदो अदुम फोंदोकपियो मयाम फोंदोकपसु को कैसु कायबा लेते मीगी नुंगाइतनबो वा हाइद्रगा लोइरे अखोइ खन्नबा याय सो हाइबिरामी से हौजिंग हाकि ममांगदसु हि कॉलर मना डायबिटिक ने हाइदो आई डॉक्टर मनते बट मागी पुनिंगदा लेबो खरदुदि फोंदोरे करिनो डायबिटिस पेशेंट अमना लायेंग बचतपद डॉक्टर ना खोइ लायेंग द्रे हाइरेब अदोरदि मा करि तौगनी होजिकसे सिबा तारिब्रा नो करिगि सिरुनी अदोदि खोइ करि तौबा याय अदो चेक्सिन करी तौबा यायबसे सो अमना मा हाइरकनी अमना मा हाइरकनी अदो वाखतफम लेत्रबदी हाइफम तमफम लेत्रबदी फोंदोक्तना मनुंगदा लेरबदी खजिक्तंग मियामगी सजेशन लोरगा ngakthokpa yaba karigum upai ma lehogadobadu mangjagadorbani so ado madongi thamoigi asengba wafam sing ado phongdok piu ado madongi lekai da kari tawi afabo oro nongai boiro radio si program sing da phongdok piu hello mingama de leifom haibiu hello mingama de leifom haibiu hello tajari mingama de leifom haibiu aina sanawa number 9 dagine ba ko kari mingo bibage oi nam thoinu haibiu thoinu kari habini waro amta haige tawba
ꯗꯥꯏꯃꯟ ꯑꯃꯗꯤ ꯗꯥꯏꯃꯟ ꯗꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯁꯨꯝ ꯍꯥꯏꯖꯒꯦ ꯇꯧꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯑꯃꯗꯒꯤ ꯂꯩꯔꯕ ꯍꯤꯡꯒꯣꯜꯁꯦ ꯃꯣꯏꯅ ꯂꯩꯗꯦꯅ ꯍꯥꯏꯔꯛꯇꯅ ꯃꯨꯟꯗꯅ ꯑꯇꯣꯞꯄꯗ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯣ ꯂꯩꯔꯒ ꯂꯩꯕ ꯄꯣꯠꯁꯤ ꯂꯩꯗꯦꯅ ꯍꯥꯏꯔꯛꯑꯦꯕ ꯂꯩꯗꯦꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯍꯣꯡꯇꯣꯛꯑꯣꯅ ꯍꯥꯏꯔꯛꯑꯕ ꯑꯗꯣ ꯃꯔꯛ ꯊꯠꯆꯒꯦ ꯂꯩꯕ ꯃꯇꯝꯗꯨꯗ ꯂꯩꯅ ꯌꯣꯟꯅꯕꯒꯤ ꯆꯦꯗꯤ ꯄꯥꯏꯍꯧꯗ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯃꯥ ꯃꯊꯟꯗꯒꯤ ꯏꯖꯕ ꯑꯃꯗꯤ ꯂꯩꯖꯔꯝꯕ ꯗꯥꯏꯔꯤꯗ ꯅꯨꯄꯥꯗꯤ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯤ ꯂꯩꯔꯤꯌꯦ ꯑꯗꯨ ꯏꯁꯥꯒꯤ ꯏꯄꯨꯔꯣꯏꯕ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯂꯩꯔꯤꯌꯦ ꯑꯗꯣ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯒꯦꯕ ꯆꯦ ꯆꯥꯡ ꯑꯇꯩꯗꯤ ꯗꯥꯏꯔꯤꯗꯤ ꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯕ ꯆꯦꯗꯤ ꯑꯩꯈꯣꯏꯅ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯥ ꯃꯊꯟꯗꯅ ꯏꯖꯕ ꯆꯦꯗꯤ ꯂꯩꯕ ꯑꯗꯨꯒ ꯌꯣꯜꯂꯤꯕ ꯃꯌꯥꯝꯕ ꯊꯣꯛꯄꯁꯤꯒꯤ ꯁꯣꯏꯗꯤ ꯂꯧꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯗꯒ ꯌꯥꯝ ꯇꯧꯕ ꯅꯍꯥꯟꯋꯥꯏ ꯐꯤꯂꯝꯗꯒ ꯌꯥꯝ ꯇꯧꯕꯗꯨꯅꯦ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯀꯣꯔꯠꯇ ꯊꯦꯡꯅꯔꯛꯑꯗꯤ ꯑꯃꯗꯨꯅ ꯁꯥꯈꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯗꯤ ꯁꯥꯈꯤ ꯂꯩꯇ꯭ꯔꯗꯤ ꯌꯥꯝꯅ ꯂꯨꯏꯌꯦ ꯊꯣꯏꯅꯣ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯁꯥꯈꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯗꯣ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤna ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯁꯥꯖꯜꯂꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯖꯜꯂꯨꯔꯒ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤna ꯑꯔꯩꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯣꯡꯉꯣꯅ ꯍꯥꯏꯔꯕ ꯑꯗꯣ ꯌꯨꯝ ꯑꯁꯥꯕ ꯌꯨꯝꯁꯦ ꯀꯥꯏꯗꯕꯤꯗ ꯆꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯕ ꯌꯥꯕ ꯃꯦꯆꯤꯟ ꯂꯩ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅꯗꯤ ꯈꯪꯖꯗꯕ ꯂꯩꯕꯅꯤ ꯌꯨꯝ ꯆꯤꯡꯕ ꯌꯨꯝꯁꯦ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯆꯤꯡꯕ ꯉꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯪꯈꯣꯜꯒꯤ ꯁꯣꯝꯒꯤ ꯏꯪꯈꯣꯜꯗꯒꯤ ꯁꯣꯝ ꯅꯥꯀꯟ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑ ꯆꯤꯡꯕꯐꯥꯎ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯏꯗꯣ ꯈꯪꯕ ꯁꯨꯝ ꯇꯥꯕꯤꯕ ꯃꯌꯥꯝꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯁꯥꯔ ꯍꯣꯏꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯇꯥꯕꯤꯕ ꯌꯥꯎꯔꯒꯗꯤ ꯌꯨꯝ ꯆꯤꯡꯕ ꯉꯝꯕꯗꯨ ꯂꯩꯔꯗꯤ ꯁꯣ ꯊꯣꯏꯅꯨ ꯑꯣꯏꯅꯥꯝ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯝꯗꯨ ꯀꯔꯤꯅꯦꯕ ꯅꯥꯔꯥꯟ ꯁꯦꯅꯥꯗꯒꯤ ꯁꯣ ꯅꯥꯔꯥꯟ ꯁꯦꯅꯥꯗ ꯁꯨꯃꯥꯏꯅ ꯌꯨꯝ ꯆꯤꯡꯕ ꯊꯣꯏꯅꯨ ꯑꯣꯏꯅꯥꯝꯒꯤ ꯌꯨꯝ ꯆꯤꯡꯒꯗꯕ ꯂꯩ ꯑꯗꯣ ꯌꯨꯝ ꯆꯤꯡꯕꯤꯕ ꯂꯩꯔꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯣꯏꯅꯨꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯖꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯊꯣꯏꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯀꯣꯔꯠꯇ ꯊꯦꯡꯅꯒꯗꯕꯅꯤ ꯀꯣꯔꯠꯇ ꯆꯠꯂꯒ ꯎꯀꯤꯜꯒꯨꯝꯕ ꯑꯃ ꯇꯥꯟꯅꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯈꯤꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯁꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯑꯗꯨꯒ ꯁꯣꯛꯁꯦ 1996ꯇ ꯂꯩꯈ꯭ꯔꯕ ꯍꯤꯡꯒꯣꯜꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯨꯝꯒꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯁꯨꯝ ꯄꯥꯈꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯜꯂꯒ ꯂꯩꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ 2013ꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯂꯩꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯃꯥꯗꯤ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯁꯦꯡꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏ ꯅꯔꯥꯟ ꯁꯦꯅꯥ ꯈꯨꯟꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯣꯀꯦꯜꯗꯒꯤ ꯅꯨꯄꯤ ꯂꯧꯔꯒ ꯂꯣꯀꯦꯜꯗ ꯌꯥꯎꯝ ꯏꯜꯂꯒ ꯂꯩꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤꯡꯒꯣꯜꯁꯦ ꯑꯩꯈꯣꯏꯗꯤ ꯌꯣꯟꯕ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯥꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯌꯣꯟꯊꯣꯛꯑꯝꯃꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯣ ꯃꯇꯝꯗꯨꯗ ꯏꯪꯈꯣꯜꯗꯨ ꯂꯩꯅꯕꯗ ꯂꯨꯄꯥ ꯀꯌꯥꯗ ꯂꯩꯈꯤꯅ ꯍꯥꯏꯒꯦ ꯍꯣꯡꯕꯕꯨꯗꯤ ꯌꯥꯝ ꯃꯇꯝꯗꯨꯗꯗꯤ 1996ꯇ ꯂꯩꯈꯤꯕꯅꯤꯅ ꯍꯤꯡꯒꯣꯜꯗꯣ ꯃꯣꯏꯅ ꯂꯨꯄꯥ 5,000 ꯈꯛꯇꯪꯗ ꯍꯥꯏꯔꯒ ꯌꯥꯅꯔꯒ ꯂꯩꯈꯤ ꯍꯥꯏꯌꯦꯀോ ꯑꯗꯣ ꯍꯧꯖꯤꯛꯅ ꯂꯨꯄꯥ 1,04,00,000ꯗ ꯌꯣꯜꯂꯦꯅ ꯍꯥꯏꯔꯕ ꯑꯗꯨ ꯌꯣꯜꯂꯕꯅꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯤꯡꯒꯣꯜꯁꯦ ꯅꯣꯏꯗꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯑꯕ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯈꯣꯠꯈ꯭ꯔꯕꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦ ꯆꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯂꯩꯖꯔꯒ ꯃꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯗꯦꯅ ꯍꯥꯏꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯅꯈꯣꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯏꯪꯈꯣꯜꯗꯨꯒꯤ ꯃꯄꯨꯗꯨꯒꯤ ꯁꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯒꯤ ꯁꯣꯏꯗ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ 1996ꯇ ꯂꯨꯄꯥ 5,000 ꯑꯗꯨꯒ ꯍꯧꯖꯤꯛ 2000ꯗ ꯂꯨꯄꯥ 1,04,000 ꯑꯗꯨꯁꯨ ꯌꯥꯝ ꯈꯦꯠꯅꯔꯤ ꯚꯦꯂꯨꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯨꯔꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯌꯥꯕꯗꯤ ꯐ꯭ꯔꯤ ꯂꯤꯒꯦꯜ ꯑꯦꯗꯁ ꯂꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯀꯣꯔꯠꯇ ꯆꯠꯄꯤꯔꯒ ꯐ꯭ꯔꯤ ꯂꯤꯒꯦꯜ ꯑꯦꯗꯁꯇ ꯊꯦꯡꯅꯕ ꯌꯥꯏ ꯇꯧꯕꯗꯤ ꯍꯧꯖꯤꯛꯁꯦ ꯀꯣꯔꯠꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯔꯣꯅꯥꯅ ꯂꯦꯞꯄꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯕꯗꯀꯣ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯒ ꯌꯦꯡꯖꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯗꯣ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯑꯗꯨ ꯌꯥꯝ ꯂꯨꯏ
aduna thabak tawkanda matungdadi court ki thabak leina yonaba isi che paigadabani affidavit paigadabani show paigadabani adu khakta nate hojikti chumnagi paisa pubo phawbada soi tawda ai nangonde karam kanda paisa puri ba hairaktana kumai taba leini sanadi thamdoroba sana thamorga nang karaida sana thami ba hairimni aduna sana thambo aeroport sigumba se sakhi leina ba honabi gadabani soi launa gadabani adu yamna lugre hai tare thagachari thoino haibirak pasegi dama aduga soidana kanagumba yum singba leiba leirasu thoino no khangdabagi haibirak pa yawi adun singba yardi anak pada naran sena ge anak porom da leiba yaradi khudong chaba logbiu haiba wafum si thamjage aduga thagachari ngasigi thorom sida saru ga haibirak pasegi dama hello minga de leifom haibiu hello hello sergeant Diamond Radio ki to na pratiba. Mani ming amade leifom haibiu. Ai kanone Siraro thoda wo lekai. Sampat. Ming Premlata. Premlata haibiu. Hargi kanogi yenat kida Inspector Tayai. Inspector Tayai to. Adu to ngasi ya na subada 30 14 Hoi 14 legre horen 15 lakh ani hoi adu kya bo la khidoi la duba hai bungam de khara de dum khara legini aduga mate khara mung lep kani mate khara lepaga muk makha dum chathagani yam nungai adugi do hoi adu thagachari tabiu horen su kari tore habdu gi minasi adudi sina loibire ko hoi thagachari Premlata thorom se soroga birak pasegi dama Hello, minga madilay from Highview. Hello? Hello, minga madilay from Highview. Thar ayong dagi thoy ni ba? Highview thoy. Thar na thadawa dam lila he thabdo. Adu gidu aina taning lila matak ang ko phone da yengdagi ba? Kari lila no Highview. Adu ai na di chap chabi khangdaba do akoi che da hanguradi kari nanga luhongdringai haba kainom haiba nangna luhongdringai yes Highview adu kari tabininge habiribra adu do taning wa do ya ga saroi da legira ga leijai akoi da leijai lila si leijabal lila ni aduga matam khrang aminasi akoi gi lila tha kibagi magi duration hai tariko tha ahum mari gap leiba na lei adugi manung chan khrabra chandribra chalamdragadi madu lila gi section da haijaraga soidana tahanjege wangudagi thoi saduga inspector tayai haido maya na di khate phaji pa hai ai na di ta so ong thong so tum mane ta han di ba do pung kaya da tha gi do pung se tarama thoi makhai kitang helap soida hai tare madu thorum se kudak ki obe thorum ni na hai tare hana record tok chaba khotpa du mo idabani na masi khara lure aduga wari su nongma gi wari se adum itharak pa pung taruk ta pa taruk tagi na horen itharak kador ni wari se aduga madu konang dam pa ga dori ni so masini tawri se adu kitang thengna lai ta haudraga su inspector tayai se thoi YouTube ta changbi rakanda inspector tayai 1 2 3 4 5 na adum search tawraga tara mari surabani episode sunglep leptana nahandagi khoi leptana chatharak libani so taret ani tara mari hafta ani suruk jalabani adu ngasi tara manga suba lakani adu masi tabiradi soidana maki adongi so puning da phongdok ning balak pi ai anyway loibirabra sina au loi haren tum da wing hai ragi ta na ba thagachari Hello, minga madilay from Highview. Hello. Gula to nun sa Taram lok chari minga lay from Highview. ai wangoi de ite na ka wit Prema. Hoi sa Highview kari habiningi. ai kai ta haje kita akoi Manipur da lai ba praja ya mana haji praja ya ma se akoi sa na pungsum sungare na haijaning ba haidi sar ki wahi wata da ngaunare ba yambana adu akoi ki
ꯀꯩꯅꯣ ꯁꯥꯒꯤꯗꯤ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ XYZ ꯁꯤꯡꯅ ꯁꯨꯝ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯁꯥꯔꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯗꯤ ꯁꯥꯔꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗꯒꯤ ꯁꯥꯔꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯤꯁꯦ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯣꯏꯌꯦꯅ ꯍꯥꯏꯔꯒ ꯌꯨꯝꯗ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗ ꯂꯩꯕ. ꯑꯗꯨꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕ ꯑꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯇꯧꯕꯗ ꯂꯧꯕꯨꯛ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯗꯨꯝ ꯁꯨꯕ ꯑꯗꯒꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯦ ꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯕ ꯑꯗꯨ ꯍꯥꯏꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯍꯞꯇꯥ ꯑꯃꯗꯤ ꯍꯦꯜꯂꯦꯕ ꯑꯗꯨꯏꯗꯨ ꯃꯣꯏꯁꯤꯡꯁꯦ ꯂꯥꯏꯍꯧ ꯂꯥꯛꯄ ꯑꯃ ꯑꯝꯇ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯂꯣꯝꯗ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕꯩ ꯑꯣꯏꯗꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏ ꯍꯥꯏꯁꯦ ꯃꯤ ꯑꯃꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀ ꯐꯪꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯗꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯌꯦꯁ ꯑꯅꯥꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯗꯨ ꯄꯦꯁꯦꯟꯇꯨ ꯀꯣꯔꯣꯅꯥ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯗꯣꯛꯇꯔꯗ ꯄꯩꯁꯥ ꯐꯪꯕ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯅ ꯍꯪꯅꯔꯤ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯆꯥ ꯆꯦꯟꯕꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯀꯣꯔꯣꯅꯥ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯃꯆꯥꯗꯨꯗ ꯃꯗꯨ ꯂꯧꯅꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯕ꯭ꯔꯥ ꯁꯤꯒꯨꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯂꯥꯏꯅꯥꯁꯤ ꯂꯩꯇꯕꯗꯧꯅ ꯃꯌꯥꯝꯅ ꯈꯟꯕꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯂꯥꯏꯅꯥꯁꯤ ꯌꯥꯝ ꯂꯩꯔꯤ ꯉꯔꯥꯡꯁꯨ ꯑꯅꯤꯅꯤ ꯁꯤꯔꯤꯕꯁꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯑꯁꯤꯕ ꯃꯁꯥꯁꯤꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯌꯥꯗꯗꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯣꯠꯂꯣꯏꯕꯁꯤꯅ ꯄꯩꯁꯥ ꯆꯪꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯄꯨꯔꯒ ꯄꯣꯠꯂꯣꯏꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯔꯅ ꯑꯅꯥꯕꯒꯤ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯗꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯀꯔꯤꯝ ꯇꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯥꯔꯒ ꯁꯤꯕꯗꯒꯤ ꯀꯣꯔꯣꯅꯥꯅ ꯁꯤꯕꯅꯤ ꯍꯥꯏꯖꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯂꯥꯛꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕ ꯖꯦꯝꯁꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯨꯏ ꯕꯠ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯃꯣꯟꯇꯨ ꯀꯨꯃꯥꯔ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯥꯔꯅꯤꯡ ꯂꯥꯛꯄꯤꯗꯕ꯭ꯔꯥꯅ ꯂꯥꯛꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯥꯔꯅꯤꯡ ꯌꯥꯝꯅ ꯂꯥꯛꯏ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯩ ꯑꯗꯣꯝꯅ ꯊꯧꯔꯝꯁꯤ ꯅꯧꯅ ꯇꯥꯕꯤꯕꯒꯤ ꯑꯗꯨꯝ ꯑꯣꯏꯕꯤꯔꯝꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯩ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯍꯤꯡꯉꯤꯁꯤ ꯀꯔꯤꯅꯤ ꯍꯤꯡꯉꯤꯅꯣꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯃꯇꯦꯡ ꯑꯣꯏꯔꯒ ꯍꯤꯡꯕꯅꯦ ꯁꯣ ꯌꯨꯇ꯭ꯌꯨꯕꯁꯤꯗꯁꯨ ꯀꯔꯝꯕ ꯄ꯭ꯔꯣꯒꯥꯝꯅ ꯍꯤꯡꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯥꯔꯅꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩꯁꯤꯗꯤ ꯂꯨꯄꯥ 3 ꯂꯥꯛꯄ 4 ꯂꯥꯛꯄ ꯂꯨꯄꯥ 100 ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯌꯨꯝꯕ ꯍꯥꯏꯗꯅ ꯕꯤꯁꯥꯟꯇꯒꯤ ꯋꯥꯔꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯦꯇꯤꯡ ꯍꯦꯟꯒꯠꯂꯛꯏ ꯁꯤꯁꯨ ꯃꯌꯥꯝꯅꯁꯨ ꯈꯔ ꯇꯥꯕꯤꯌꯨ ꯄꯨꯡ 9:30 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯂꯣꯌꯨꯝꯕ ꯅꯣꯕꯦꯜ ꯄꯥꯕꯒꯤ ꯊꯧꯔꯝꯁꯤꯁꯨ ꯃꯌꯥꯝꯅ ꯈꯔ ꯌꯥꯎꯁꯟꯕꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯄꯨꯊꯣꯛꯑꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯄꯩꯁꯥ ꯄꯤꯕꯤꯔꯛꯄꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯗꯣꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯁ꯭ꯇꯥꯔꯠ ꯇꯨ ꯑꯦꯟ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯗꯣꯝꯒꯨꯝꯕ 50-60 ꯂꯥꯛꯇꯥꯔꯒꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯄꯩꯁꯥ ꯐꯪꯏ ꯁꯣ ꯑꯩꯈꯣꯏꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯑꯃꯒꯤ ꯇꯥꯡꯀꯛ ꯑꯃꯅ ꯐꯪꯕꯒꯤ ꯄꯩꯁꯥꯁꯤ ꯊꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 2,000 ꯍꯧꯔꯒ 8,000 ꯐꯥꯎꯕ ꯐꯪꯏ ꯁꯣ ꯇꯌꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯄꯔꯤꯡꯁꯤꯡꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 3,000 ꯐꯪꯕ 8 ꯐꯪꯕ ꯍꯧꯖꯤꯛꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ तयाईगी ngarang nahangidudi numit 5-6 lerga paisa sai aduga thama lerga manungdani loi sari se sababudi aduga analytics yeng kanda aduga hozik episode amamda lising taruk loini heli so kanana no mase mayamnani aduna mayamna YouTube yengbi ba haiba se Diamond Radio gi di khwai de so YouTube laitringai dadi Diamond Radio na YouTube ta santoktringai de khoi aduki mati wajarami adu furi khawdagi paisa na staff singi season na ba khona ba hozik ti YouTube tagi khara khara lak pasne every thama gi tang kun ga mathoi khudimak tagi paisa kharga changapa sinani Diamond Radio na hingjari ba se aduga sina taba Diamond Radio gi akhoi gi listener yamna lei family punna family tare nipan lei makhoina Diamond Radio da lakpi dena mateng pangbiba aduga makhoina furi khawdagi paisa pothoga pibiramba aduga aikoina su lekai lekai de leba halaman sing aduga macha masu lejedraba sing awana taraba sing yamasu yamdra su pho bekhayama aduga chana thangnaba alu thau thum aikoin he hek piba khoi leptri adum mathang mathang chathajaraga lagi masini khoina tawjari singarang su Saraswati the family lakpirami mapuroibaga machanupiga lakpirami Diamond Radio da chabe yabani haina khoi chicken ama su ahing ba haitare so leijari chadri samaina dum pibirama so paisa samateng pangbirami ada nahansu Sonia oinam lakpirami aduga Sonia hana
ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯩꯁꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯑꯔꯣꯟꯕ ꯂꯩꯇꯦ ꯁꯣ ꯀꯩꯅꯣ ꯔꯦꯗꯤꯑꯣꯗ ꯃꯥꯅ ꯁꯤ ꯍꯥꯏꯁꯦ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯅꯤ ꯁꯣ ꯏꯠꯁ ꯗꯤꯐ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯂꯣꯏ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅ ꯈꯦꯠꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯏꯕꯟ ꯉꯥꯅꯨ ꯄꯤꯔꯝꯃꯤ ꯌꯦꯟ ꯄꯤꯔꯝꯃꯤ ꯆꯥꯅꯕꯁꯤ ꯃꯔꯛꯇ ꯃꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯍꯩꯔꯣꯛꯇꯒꯤ ꯔꯥꯃꯦꯁ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄꯁꯤ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯥꯔ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯤꯡꯊꯧ ꯁꯦꯝꯖꯕ ꯃꯤꯑꯣꯏꯕꯅꯦꯕꯀꯣ ꯁꯥꯔ ꯃꯥꯅꯤ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯥꯔ ꯑꯩꯈꯣই MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯣꯡꯖꯔꯤꯕ ꯆꯥꯎꯖꯔꯤꯕꯁꯤꯡꯁꯤ ꯁꯥꯔ ꯈꯣꯠꯄ ꯑꯩꯈꯣꯏ ꯊꯣꯛꯍꯟꯗꯕꯅꯦꯕ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯥꯔ ꯉꯁꯤ MLA ꯂꯥꯛꯀꯗꯧꯔꯦ ꯑꯣꯔ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯇꯨꯡ ꯏꯟꯅꯕ ꯎꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ ꯃꯣꯏꯁꯤꯡꯁꯤꯅ ꯁꯥꯔ ꯃꯤꯁꯤ ꯆꯥꯎꯍꯟꯖꯕꯅꯦꯕ ꯑꯩꯗꯧꯅ ꯁꯥꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯨꯝꯅ ꯁꯥꯔ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯆꯥꯎꯊꯣꯛꯄ ꯌꯥꯅꯤ ꯁꯥꯔ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯔꯦ ꯑꯗꯨꯅ ꯁꯥꯔ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥꯔ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯨꯠꯈꯣꯡ ꯄꯤꯔꯤꯀꯣ ꯑꯗꯨ ꯈꯨꯠꯈꯣꯡꯒꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯜꯂ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯑꯗꯨ ꯂꯥꯛꯀꯅꯤ ꯑꯗꯥ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤꯇꯪꯗꯤ ꯁꯥꯔ ꯇꯧꯍꯟꯖꯅꯤꯡꯗꯕ ꯃꯁꯤ ꯁꯥꯔ ꯑꯩꯒꯤ ꯃꯣꯠꯇ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯣꯠꯇꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯊꯥꯒꯠꯆꯔꯤ ꯁꯤꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯝ ꯁꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯧꯅ ꯑꯣꯝꯁꯤꯜꯂꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯝꯁꯤꯟꯗ꯭ꯔꯕ ꯒꯥꯔꯤꯁꯦ ꯂꯥꯛꯀꯥꯟꯗ ꯃꯊꯟꯇ ꯂꯥꯛꯑꯕ ꯃꯥꯁꯦ ꯁ꯭ꯀꯣꯠꯀ ꯂꯦꯞꯄꯝꯒꯅꯤ ꯑꯗꯩꯗꯤ ꯃꯉꯣꯟꯗꯁꯨ ꯀꯅꯥꯝ ꯆꯪꯁꯤꯟꯕꯤꯗ꯭ꯔꯕ ꯃꯥ ꯃꯊꯟꯇꯅꯦꯕ ꯉꯥꯏꯗꯣꯔꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯨꯡ ꯏꯟꯕ ꯂꯧꯍꯧꯅꯕ ꯆꯥꯍꯧꯅꯕ ꯇꯧꯍꯧꯅꯕ ꯅꯤꯍꯧꯅꯕ ꯃꯌꯥꯝꯁꯦ ꯑꯣꯝꯁꯤꯟꯕꯗꯨꯗ ꯃꯤꯗꯣ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯎꯍꯜꯂꯤ ꯍꯥꯏꯕꯅꯤ ꯑꯩꯗꯧꯅ ꯌꯨꯝꯗ ꯏꯊꯧ ꯇꯧꯔꯒ ꯊꯕꯛ ꯁꯨꯔꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯝꯗꯅ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯃꯣꯏ ꯂꯥꯛꯑꯦꯅ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯎꯗꯦꯕ ꯁꯣ ꯑꯩꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯗꯤ ꯀꯩꯊꯦꯜꯗ ꯂꯥꯛꯑꯁꯨ ꯀꯩꯁꯨ ꯃꯣꯏ ꯃꯇꯨꯡꯗ ꯏꯟꯕꯤꯅꯕ ꯀꯅꯥꯝ ꯂꯩꯔꯣꯏ ꯁꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯆꯥꯎꯔꯤꯗꯣ ꯀꯩꯁꯨ ꯆꯥꯎꯔꯣꯏ ꯁꯣ ꯀꯅꯥꯅ ꯆꯥꯎꯍꯜꯂꯤ ꯃꯈꯣꯏꯁꯦ ꯆꯥꯎꯍꯜꯂꯤꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯂꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯣꯠꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯝꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯊꯧꯔꯝꯁꯤꯅ ꯁꯨꯝ ꯃꯊꯪ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯃꯂꯥ ꯀꯧꯖꯩꯌꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯥꯊꯣꯛꯆꯅꯤꯡꯉꯦ ꯑꯗꯨ ꯃꯇꯝꯒꯨꯝꯕ ꯑꯝꯇ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯌꯣ ꯃꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯅ ꯇꯧꯖꯩ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯁꯟꯗꯣꯛꯏꯕ ꯃꯇꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯝ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯒꯤ ꯅꯝꯕꯔ ꯑꯃ ꯂꯧꯕꯤꯔꯒ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯔꯦꯀꯣꯔꯠ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯀꯣꯜ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯗꯒꯤ ꯑꯇꯣꯞꯄ ꯊꯧꯔꯝ ꯂꯥꯏꯚ ꯅꯠꯇꯕ ꯃꯇꯝꯗ ꯍꯪꯕꯤꯔꯛꯎ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯊꯧꯔꯝꯁꯤꯒꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯂꯩꯐꯝꯗꯒꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯨꯟꯁꯤꯒꯤ ꯍꯥꯏꯗꯦꯝꯒ ꯄꯨꯟꯅ ꯇꯧꯈꯤꯕꯗꯣ ꯃꯤ 9 ꯈꯛ ꯇꯧꯋꯦꯕ 58 ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ 11 ꯄꯣꯖꯤꯇꯤቭ ꯑꯣꯏ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯇꯧꯊꯣꯛꯄꯗ ꯑꯩ ꯍꯦꯛꯇ ꯑꯣꯏꯔꯗꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯁꯨ ꯗꯨꯀꯥꯟ ꯐꯝꯖꯩꯕ ꯁꯥꯔ ꯃꯌꯥꯝꯅ ꯁꯨꯝ ꯆꯤꯡꯅꯕꯅꯤꯅ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯁꯨꯝ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯑꯃꯃꯝ ꯍꯥꯏꯕꯅꯤ ꯌꯨꯝ ꯑꯃꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯂꯣꯏ ꯇꯧꯊꯣꯛꯑꯦ ꯑꯃꯠꯇꯗꯤ ꯑꯣꯏꯔꯝꯗꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯖꯗꯕ ꯏꯃꯨꯡꯗ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯁꯨ ꯑꯃ ꯇꯧꯕꯗ ꯑꯣꯏꯗꯕ ꯌꯥꯎꯏ 2 ꯇꯧꯏ 2 ꯑꯣꯏꯔꯒ ꯃꯤ 6 ꯂꯩꯕꯗ 4 ꯑꯣꯏꯗꯦ ꯑꯗꯨꯒ 6 ꯂꯩꯕꯗ 6 ꯂꯣꯏ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯗ ꯑꯩꯅ ꯈꯟꯖꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯁꯁꯦ ꯄꯩꯁꯥꯁꯨ ꯇꯤꯡꯕ ꯅꯠꯇꯦ ꯇꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄꯤꯕ ꯃꯥꯛꯁ ꯎꯞꯄꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯎꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ
ꯃꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯞꯇꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯁꯨ ꯃꯣꯏꯁꯦ ꯁꯥꯎꯅꯤꯡꯉꯤ ꯑꯗꯩ ꯑꯩꯈꯣꯏ ꯅꯥꯕꯁꯨ ꯅꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯥꯗ꯭ꯔꯒꯁꯨ ꯑꯅꯥꯕꯗꯒꯤ ꯂꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯛꯁ ꯎꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯤ ꯁꯌꯥ ꯑꯗꯨ ꯃꯥꯛꯁꯁꯨ ꯃꯥꯛꯁꯅꯤ ꯃꯥꯛꯁ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯆꯤꯡꯅꯕꯅꯤꯡꯉꯥꯏ ꯂꯩꯕꯁꯦ ꯁꯌꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯥꯕꯁꯤ ꯌꯥꯝꯈꯠꯂꯕꯅꯤꯅ ꯄ꯭ꯂꯥꯁꯇꯤꯛꯇꯁꯨ ꯃꯍꯤꯛꯁꯤ ꯄꯛꯑꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯃꯔꯣꯝꯗ ꯑꯗꯣꯝꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯠ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯃꯥꯛꯁ ꯎꯞꯄꯁꯨ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁ꯭ꯋꯥꯏꯗ ꯃꯥꯛꯁ ꯎꯞꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯃꯆꯤꯟ ꯃꯌꯥ ꯄꯥꯏꯔꯨꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯗꯨꯀꯥꯟꯒꯤ ꯃꯐꯝ ꯄꯣꯠ ꯆꯩ ꯄꯥꯏꯐꯝꯗꯨꯗ ꯄꯥꯏꯔꯒ ꯂꯩꯔꯝꯃꯗꯤ ꯃꯗꯨꯗ ꯗ꯭ꯔꯣꯞꯂꯦꯠꯁ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣꯞꯂꯦꯠ ꯍꯥꯏꯕꯗꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤ ꯃꯅꯥꯏ ꯃꯗꯨ ꯈꯖꯤꯛꯇꯪ ꯌꯥꯎꯗꯨꯅ ꯄꯛꯍꯧꯔꯕꯗꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ 9 ꯍꯦꯟꯅ ꯍꯤꯡꯕ ꯉꯝꯃꯤꯒ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ ꯑꯗꯣ ꯑꯃ ꯑꯣꯏꯔꯦ ꯃꯤꯅ ꯄꯣꯠ ꯆꯩ ꯄꯥꯏꯔꯝꯃꯒꯁꯨ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯃꯐꯝ ꯄꯥꯏꯔꯝꯃꯤꯕ ꯍꯦꯛ ꯊꯦꯡꯉꯝꯕ ꯖꯒꯥꯁꯤꯡꯗो ꯁꯦꯅꯤꯇꯥꯏꯖꯔꯅ ꯀꯥꯞꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯁꯥꯗ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯝ ꯁꯤꯡꯕ ꯃꯤꯁꯤꯡꯗꯤ ꯕꯦꯛꯇ ꯑꯗꯨꯝ ꯁꯦꯅꯤꯇꯥꯏꯖꯔ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯃꯤꯕꯨ ꯊꯦꯡꯅꯔꯣ ꯑꯃꯕꯨ ꯇꯧꯔꯣ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔꯒ ꯁꯠ ꯑꯗꯨꯝ ꯇꯧꯕꯁꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯒ ꯂꯧꯃꯤꯟꯅꯔꯒ ꯍꯦꯟꯅ ꯐꯕꯗꯨ ꯈꯟꯃꯤꯟꯅꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯉꯁꯤꯗꯤ ꯀꯣꯔꯣꯅꯥꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯅꯔꯛꯂꯤ ꯍꯥꯏꯅꯔꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯃꯈꯛ ꯅꯥꯔꯝꯕꯗ ꯃꯤꯅ ꯅꯥꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯅ ꯑꯉꯛꯄ ꯐꯪꯅ ꯇꯧꯔꯝꯃꯤ ꯃꯤ 5-6 ꯐꯥꯎꯕꯗ ꯌꯥꯝ ꯀꯤꯔꯝꯃꯤ ꯁꯤꯕ ꯌꯥꯎꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯝꯃꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯃꯤ ꯀꯩꯊꯦꯜ ꯊꯣꯛꯅꯔꯝꯗꯦ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯃꯤꯗꯣ ꯉꯔꯥꯡ ꯑꯩꯒ ꯐꯝꯃꯤꯟꯅꯗꯅ ꯆꯥ ꯊꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗꯣ ꯉꯔꯥꯡ ꯇꯦꯁ ꯇꯧꯔꯨꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯛꯑꯝꯗ꯭ꯔꯦꯅꯦ ꯍꯥ ꯅꯣꯠꯇꯨꯅ ꯂꯩꯔꯦꯕ ꯁꯣ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗ ꯊꯥꯖꯅꯗꯗꯅ ꯂꯩꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯅꯤ ꯁꯣ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯖꯔꯒ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯩꯅ ꯉꯔꯥꯡ ꯊꯥꯒꯠꯆꯕꯗꯨ ꯅꯪꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯀꯣꯔꯣꯅꯥꯁꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯁꯣ ꯑꯩꯅ ꯏꯕꯗ ꯃꯤ ꯑꯌꯥꯝꯕ ꯀꯣꯔꯣꯅꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯉꯤ ꯁꯣ ꯈꯪꯉꯒꯁꯨ ꯃꯥꯛꯁ ꯎꯞꯄꯒꯤ ꯆꯥꯡꯁꯤ ꯆꯥꯗ ꯎꯞꯄꯤꯕ ꯃꯥꯛꯁ ꯎꯞꯄꯤꯕꯁꯤ 35% ꯈꯛ ꯎꯞꯄꯤ ꯑꯇꯩꯗꯤ ꯎꯞꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯅꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡꯑꯣꯏꯅꯅ ꯂꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯣꯉꯥꯟꯕꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯃꯅꯨꯡꯗ ꯀꯣꯔꯣꯅꯥ ꯍꯥꯏꯕꯁꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯐꯥꯎꯕ ꯌꯥꯎꯈꯠꯂꯛꯑꯦ ꯑꯉꯥꯡꯁꯤꯡꯅ 35% ꯑꯉꯥꯡꯁꯤꯡ ꯃꯥꯛꯁ ꯎꯞꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯛꯁ ꯑꯃꯃꯝ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯁꯤꯟꯕꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯇꯤꯒꯤ ꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯏꯈꯪ ꯈꯪꯗꯦ ꯃꯥꯛꯁꯁꯤ ꯁꯨꯗꯣꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯕ ꯇ꯭ꯔꯤꯄꯜ ꯂꯦꯌꯔ ꯍꯥꯏꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯇ꯭ꯔꯤꯄꯜ ꯂꯦꯌꯔ ꯎꯞꯇ꯭ꯔꯕꯗꯤ ꯑꯇꯩ ꯌꯨꯝꯗ ꯁꯥꯔꯤꯕ ꯐꯤꯁꯤꯡꯁꯤꯅ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯂꯩꯔꯤ ꯁꯣ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯒ ꯍꯣꯠꯅꯖꯩ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯕ ꯍꯣꯠꯅꯩ ꯑꯃ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣꯝꯅ ꯅꯥꯗꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯩꯅꯥ ꯑꯁꯤ ꯃꯨꯠꯈꯤꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯨꯠꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 15 ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯍꯌꯦꯡꯃꯨꯛ ꯁꯣꯏꯗꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯌꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯦꯡꯒꯨꯖꯝꯅ ꯃꯨꯈꯥꯅ ꯈꯨꯔꯨꯝꯖꯔꯤ